ꯍꯦꯡꯉ ꯆꯥꯎꯒꯗ꯭ꯔꯦꯕꯀꯣ ꯕꯣꯔꯣꯏꯁꯦ ꯑꯃꯅꯤꯇ ꯉꯥꯏꯔꯦ ꯂꯣꯏꯅ ꯍꯦꯡꯉ ꯂꯣꯏꯈꯔꯦ ꯑꯗꯨꯒ ꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗꯀꯣ ꯑꯩꯈꯣꯏꯗꯤ ꯂꯧꯕꯨꯛꯇ ꯂꯩꯕꯅꯦꯕꯀꯣ ꯌꯨꯝꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯁꯤ ꯑꯩꯈꯣꯏ ꯕꯥꯔꯤꯅꯦꯕꯀꯣ ꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯂꯧꯕꯨꯛꯅꯤ ꯑꯗꯨꯒ ꯌꯦꯡꯉꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯔꯤ ꯅꯨꯡꯊꯤꯟꯅꯤꯕ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯔꯤ ꯕꯣꯜ ꯁꯥꯟꯅꯔꯤꯕ ꯃꯣꯏꯁꯦ ꯑꯗꯨꯒ ꯁꯟ ꯇꯥꯟꯕ ꯂꯥꯛꯄ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯣꯏꯅ ꯕꯣꯔꯣꯏ ꯍꯦꯛꯑ ꯆꯥꯕꯅꯦꯕ ꯑꯗꯨꯒꯩꯗꯤ ꯑꯥꯗ ꯋꯥꯡꯅ ꯂꯩ ꯁꯥꯔꯤꯁꯤꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯅꯤ ꯁꯤꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯌꯧꯔꯛꯇꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯃꯃꯥꯡꯂꯣꯝꯗ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯃ ꯁꯥꯏ ꯑꯗꯨꯒꯤ ꯏꯁꯤꯡꯗꯨꯅꯤ ꯌꯧꯔꯛꯏꯗꯣ ꯑꯩꯅ ꯅꯍꯥꯟ ꯁꯣꯝꯗꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯀꯨꯝꯊ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯒꯩ ꯆꯠꯂꯤꯑꯕꯀꯣ ꯁꯤꯗꯒꯤ ꯀꯨꯝꯃꯒ ꯁꯣꯝꯗ ꯆꯠꯈ꯭ꯔꯒ ꯁꯤꯗ ꯁꯣꯔꯣꯛꯁꯦ ꯑꯄꯤꯛꯄ ꯁꯣꯔꯣꯛꯅꯤ ꯄꯤꯛꯇ꯭ꯔꯨ ꯄꯤ ꯒꯥꯔꯤ ꯑꯅꯤꯒ ꯊꯩꯅꯕꯗ ꯌꯥꯝ ꯋꯥ ꯊꯩꯅꯩꯌꯦꯕ ꯑꯗꯨꯒꯩꯗꯤ ꯁꯤꯒꯤ ꯂꯧꯕꯨꯛꯁꯤꯡꯁꯦ ꯈꯔꯇꯅꯦ ꯂꯧ ꯎꯅꯔꯤꯁꯦ ꯁꯤꯁꯨ ꯂꯧ ꯎꯈꯤꯗ꯭ꯔꯦꯁꯦ ꯁꯤ ꯂꯧ ꯎꯈꯤꯗ꯭ꯔꯦ ꯃꯌꯥꯝꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩ ꯅꯨꯃꯤꯠ ꯊꯣꯛꯏꯁꯦ ꯎꯔꯦꯗꯅ ꯃꯌꯥꯝ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯕꯀꯣ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯁꯤꯅꯤ ꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯂꯣꯏ ꯇꯧꯅꯔꯤꯁꯦ ꯍꯧꯖꯤꯛ ꯁꯤ ꯄꯨꯈ꯭ꯔꯤꯁꯤꯅꯤ ꯃꯌꯥꯝ ꯁꯤ ꯄꯨꯈ꯭ꯔꯤꯁꯤꯅꯤ ꯑꯗꯨꯒ ꯁꯤꯒ ꯇꯤꯡꯉꯤꯕ ꯄꯥꯏꯞꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯅꯤꯒꯤꯅꯦꯕ ꯑꯃꯅ ꯀꯀꯥ ꯍꯣꯏꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯐꯤꯛꯁ ꯄꯥꯟꯈ꯭ꯔꯕꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯌꯨꯝ ꯁꯥꯈꯤꯕ ꯃꯇꯝꯗ ꯑꯗꯨꯒꯩꯗꯤ ꯁꯤ ꯄꯨꯈ꯭ꯔꯤꯁꯤꯒ ꯊꯥꯡꯖꯤꯡꯁꯨ ꯌꯥꯝ ꯍꯧꯔꯦ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯃꯇꯝꯗ ꯊꯥꯡꯖꯤꯡ ꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯪꯗꯦ ꯍꯥꯟꯅꯗꯤ ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯂꯩꯔꯛꯄ ꯃꯇꯝꯗꯗꯤ ꯊꯥꯡꯖꯤꯡ ꯌꯥꯝ ꯍꯧꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯨ ꯉꯥꯁꯨ ꯁꯨꯝ ꯐꯥꯅꯩꯌꯦꯕꯀꯣ ꯉꯥꯁꯨ ꯅꯨꯄꯤ ꯏꯟ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯗꯤꯅꯦ ꯑꯁꯤꯗ ꯂꯥꯛꯄꯒ ꯑꯩꯗꯤ ꯍꯦꯛꯇ ꯅꯨꯄꯤ ꯏꯟꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯏꯟ ꯊꯥꯅꯗ꯭ꯔꯦ ꯐꯥꯖꯅ ꯍꯥꯏꯒꯠꯂꯒ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯃꯃꯥꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯨꯄꯤ ꯏꯟꯁꯦ ꯐꯖꯅ ꯆꯤꯡꯉꯦ ꯉꯥ ꯐꯥꯅꯤꯡꯕ ꯍꯥꯏꯗꯤ ꯉꯥꯁꯦ ꯐꯥꯅꯤꯡꯕ ꯉꯥꯁꯦ ꯆꯥꯅꯤꯡꯗꯦꯕꯀꯣ ꯉꯥ ꯐꯥꯕꯗꯤ ꯅꯨꯡꯉꯥꯏ ꯅꯨꯄꯤ ꯏꯟꯅ ꯆꯤꯡꯉꯒ ꯃꯌꯥꯝꯅ ꯅꯪ ꯉꯥ ꯐꯥꯕ ꯂꯥꯛꯏꯗꯅ ꯄꯥꯝꯗ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯔꯤꯄꯣꯠꯅꯤ ꯏꯟꯇꯔꯦꯁ ꯑꯃꯅꯦꯕ ꯁꯤ ꯆꯤꯡꯕꯁꯤꯁꯨ ꯅꯨꯡꯉꯥꯏ ꯑꯃꯅꯦꯕ ꯅꯨꯄꯤ ꯏꯟ ꯍꯥꯏꯕꯗꯨꯁꯦ ꯅꯨꯄꯤ ꯏꯟ ꯍꯥꯏꯒꯠ ꯊꯝꯃꯤꯁꯦ ꯃꯌꯥꯝ ꯑꯁꯤꯗꯒꯤꯅꯦ ꯉꯥꯒ ꯑꯆꯧꯕ ꯁꯨꯝ ꯐꯥꯅꯩꯌꯦꯕ ꯂꯥꯏꯕꯛ ꯐꯅ ꯁꯨꯝ ꯆꯪꯉꯦꯕ ꯀꯟꯇꯂꯥꯒꯨꯝꯕ ꯆꯪꯉꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯣꯝꯄ꯭ꯔꯦꯛꯁꯁꯨ ꯍꯧꯔꯦ ꯀꯣꯝꯄ꯭ꯔꯦꯛꯁꯦ ꯁꯤꯡꯖꯨ ꯆꯥꯕ ꯍꯥꯎꯔꯅꯤ ꯅꯣꯡ ꯇꯥꯕ ꯃꯇꯝꯗ ꯑꯩꯒ ꯄꯄꯥꯒꯁꯤꯅ ꯉꯥ ꯆꯥꯅꯤꯡꯉꯗꯤꯀꯣ ꯑꯩꯅ ꯕꯥꯇꯤꯟ ꯄꯥꯏꯔꯒ ꯆꯠꯇꯣꯏꯅꯦ ꯑꯗꯨꯒ ꯄꯄꯥꯅꯅꯦ ꯐꯤꯔꯣꯜ ꯀꯣꯠꯇꯣꯏꯅꯦꯕ ꯅꯤꯡꯁꯤꯡꯉꯒ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯇꯝꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯄꯄꯥꯁꯤꯅ ꯋꯥꯏꯈꯨꯔꯣ ꯀꯔꯤꯔꯣ ꯂꯣꯏ ꯂꯧꯁꯟꯗꯣꯏꯅꯦ ꯋꯥꯏꯈꯨꯁꯨ ꯑꯗꯨꯒꯩꯗꯤ ꯐꯛꯁꯨ ꯀꯩꯅꯣꯝ ꯃꯃꯤꯡ ꯑꯃ ꯀꯧꯕꯅꯦꯕ ꯃꯅꯝ ꯈꯔ ꯅꯝꯂꯞ ꯇꯧꯕ ꯅꯥꯎꯁꯦꯛ ꯍꯥꯏꯅ ꯑꯗꯨꯁꯨ ꯑꯗꯣ ꯅꯥꯎꯁꯦꯛ ꯍꯥꯏꯅ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏ ꯆꯥꯏ ꯅꯨꯡꯁꯤ ꯃꯌꯥꯝ ꯈꯨꯡꯒꯪꯁꯦ ꯄꯣꯛꯐꯝꯅꯤꯅꯅꯦ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯈꯔ ꯃꯅꯨꯡꯗ ꯆꯪꯉꯦꯕꯀꯣ ꯑꯗꯨ ꯃꯊꯛꯇ ꯂꯥꯏꯟꯒꯤ ꯒꯥꯔꯤꯁꯨ ꯆꯠꯇꯦꯕ ꯆꯠꯇ꯭ꯔꯒꯁꯨꯀꯣ ꯃꯅꯨꯡ ꯆꯪꯈ꯭ꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯂꯩꯕꯁꯦ ꯁꯤꯒ ꯍꯧꯔꯤꯁꯤꯅ ꯀꯪ ꯄꯥꯝꯕꯤꯗꯨꯅꯦꯕꯀꯣ ꯃꯄꯥꯟꯗ ꯍꯧꯔꯤꯁꯦ ꯁꯣꯝꯗ ꯅꯨꯄꯤ ꯏꯟ ꯊꯥꯅꯩ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯒꯤꯁꯨ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯎꯏꯌꯦꯕ ꯁꯤꯁꯨ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯎꯏꯌꯦꯕꯁꯦ ꯃꯌꯥꯝꯁꯤꯒ ꯏꯟ ꯑꯃ ꯂꯩꯁꯦ ꯑꯣꯏꯗꯅꯀꯣ ꯁꯤ ꯏꯟꯁꯦ ꯑꯝꯇꯪ ꯁꯣꯜꯂ ꯌꯦꯡꯒꯦ ꯉꯥ ꯆꯥꯎꯕ꯭ꯔꯥ ꯆꯥꯎꯗ꯭ꯔꯥ ꯍꯥꯏꯗꯣ
ꯃꯌꯥꯝ ꯏꯟꯇꯔ ꯊꯥꯗꯣꯛꯈ꯭ꯔꯒꯦꯕꯀꯣ ꯉꯥ ꯍꯥꯞꯄꯗꯤ ꯌꯥꯎꯗꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯦ ꯌꯦꯡꯉꯣꯕ ꯁꯤ ꯁꯟꯊꯤ ꯁꯥꯕꯁꯦ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯌꯥꯝ ꯁꯥꯔꯝꯃꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯅꯦ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯧꯕꯨꯛꯇ ꯀꯨꯝꯃꯒ ꯁꯟꯊꯤꯁꯦ ꯄꯦꯛꯄ ꯆꯠꯂꯤꯅꯦꯕꯀꯣ ꯄꯦꯛꯑꯒ ꯑꯗꯩꯗꯤ ꯆꯩꯒꯁꯦ ꯏꯠꯂꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯁꯥꯔꯝꯃꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯥꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯁꯦ ꯁꯨꯃꯥꯏꯅ ꯁꯥꯔꯤꯅꯦ ꯑꯗꯩꯗꯤ ꯑꯁꯦ ꯃꯩ ꯊꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯀꯪꯉꯒꯗꯤ ꯐꯖꯅ ꯃꯩ ꯆꯥꯛꯑꯒꯅꯦ ꯐꯖꯅ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤꯁꯦ ꯍꯧꯖꯤꯛꯇꯤ ꯁꯥꯈꯤꯗ꯭ꯔꯦ ꯑꯗꯩꯗꯤ ꯁꯟꯊꯤ ꯏꯔꯣꯏꯒꯤ ꯁꯟꯊꯤꯗꯣ ꯍꯥꯏꯕꯣ ꯀꯩ ꯍꯥꯏꯕ ꯍꯋꯥꯏ ꯊꯣꯡꯕ ꯏꯔꯣꯏꯒꯤ ꯁꯟꯊꯤꯗꯣ ꯑꯗꯨꯗꯣ ꯁꯨꯝ ꯂꯧꯕꯨꯛꯇ ꯁꯨꯝ ꯏꯔꯣꯏꯒꯤ ꯁꯟ ꯃꯊꯤꯗꯣ ꯐꯥꯏꯗꯣꯛꯑꯝꯃꯦꯅꯀꯣ ꯐꯥꯏꯗꯣꯛꯑꯝꯃꯒ ꯑꯀꯪꯕꯗꯣ ꯑꯗꯨꯁꯨꯅꯦ ꯃꯩ ꯊꯥꯕꯗ ꯁꯥꯊꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯩꯁꯥ ꯀꯜꯂꯦꯕ ꯃꯌꯥꯝ ꯑꯗꯨꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯁꯦ ꯁꯥꯊꯤꯅ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤ ꯏꯆꯦꯁꯤꯡ ꯏꯃꯥꯟꯅꯕꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯕꯦꯝꯕꯦꯝ ꯀꯥꯏꯗꯣ ꯃꯥꯒꯁꯦ ꯑꯩꯅꯦ ꯕꯦꯝꯕꯦꯝꯅꯦ ꯑꯗꯨꯒꯩꯗꯤ ꯆꯤꯆꯦꯅꯦ ꯆꯦꯝꯆꯥꯅꯦ ꯇꯧꯔꯒꯅꯦꯀꯣ ꯑꯩꯈꯣꯏꯁꯦ ꯂꯧꯕꯨꯛꯇ ꯀꯨꯝꯗꯣꯏꯅꯦꯕ ꯂꯧꯕꯨꯛꯇ ꯀꯨꯝꯃꯒ ꯍꯧꯖꯤꯛꯀꯤ ꯁꯟꯊꯤꯗꯣ ꯑꯗꯨ ꯁꯥꯗꯣꯏꯅꯦꯕ ꯅꯨꯡꯁꯤ ꯃꯌꯥꯝ ꯈꯜꯂꯨꯔꯒ ꯁꯥꯊꯤꯅ ꯅꯨꯡꯁꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯣ ꯀꯞꯅꯤꯡꯉꯤ ꯈꯜꯂꯨꯔꯒ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒ ꯂꯩꯁꯦ ꯕꯣꯔꯣꯏꯅꯤ ꯕꯣꯔꯣꯏꯁꯦ ꯀꯅꯥꯝ ꯆꯥꯕꯤꯗ꯭ꯔꯕ ꯈꯪꯗꯦ ꯁꯤ ꯕꯣꯔꯣꯏꯁꯤ ꯌꯥꯝ ꯅꯦꯝꯅꯒ ꯄꯥꯜꯂꯦ ꯃꯌꯥꯝꯗꯤ ꯎꯔꯗꯅꯁꯦ ꯁꯤꯅ ꯍꯤꯡꯒꯣꯜ ꯑꯃꯗ ꯄꯥꯜꯂꯤꯅꯦ ꯉꯁꯥꯏꯅ ꯑꯩꯈꯣꯏ ꯌꯨꯝꯕꯥꯔꯤꯗꯀꯣ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕ ꯍꯤꯡꯒꯣꯜꯅꯦꯕꯀꯣ ꯑꯗꯨꯒ ꯄꯥꯟꯕꯅꯤ ꯃꯈꯥꯗꯁꯨ ꯃꯌꯥꯝ ꯇꯥꯏꯌꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯍꯤꯡꯒꯣꯜꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯄꯄꯥꯁꯨ ꯁꯨꯝ ꯍꯣꯏ ꯑꯗꯨ ꯃꯌꯥꯝ ꯈꯔ ꯌꯦꯡꯉꯣꯕꯁꯦ ꯆꯦꯡ ꯍꯥꯞꯈ꯭ꯔꯦꯕꯀꯣ ꯈꯪꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯦꯕꯀꯣ ꯀꯩꯅꯣꯗ ꯂꯩꯕ ꯈꯪꯅꯕꯤ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯗꯤ ꯑꯗꯨꯗ ꯃꯣꯏꯁꯦ ꯌꯦꯡꯉꯣ ꯂꯩꯉꯣꯏꯗ ꯁꯥꯍꯜꯂꯒ ꯃꯣꯏꯒꯤ ꯆꯦꯡꯗꯣ ꯍꯥꯞꯄꯒ ꯄꯣꯛꯏꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯃꯅꯥꯛꯇ ꯄꯣꯛꯏꯑꯕ ꯑꯗꯣ ꯃꯣꯔꯤ ꯑꯗꯨꯒ ꯆꯦꯡꯗꯨꯅ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯈ꯭ꯔ ꯄꯣꯠꯅꯤ ꯐꯪꯗꯕ ꯄꯣꯠ ꯑꯝꯇ ꯂꯩꯇꯦ ꯎꯔꯅꯤ ꯌꯦꯡꯉꯣ ꯒꯣꯗꯣꯛ ꯒꯣꯗꯣꯛ ꯊꯧꯔꯛꯑꯅꯤ ꯂꯣꯏꯗꯅ ꯃꯌꯥꯝ ꯈꯥꯡ ꯃꯅꯥ ꯇꯦꯛꯈ꯭ꯔꯦ ꯃꯌꯥꯝ ꯈꯥꯡ ꯃꯅꯥ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯕꯁꯤꯗ ꯀꯃꯥꯏꯅ ꯊꯥꯡꯖꯜꯂꯤꯅꯣ ꯈꯪꯗꯦ ꯁꯨꯛ ꯆꯥꯎ ꯈꯥꯡ ꯃꯅꯥ ꯌꯥꯎꯗꯕꯤꯗ ꯀꯃꯥꯏꯅ ꯊꯥꯡꯖꯟꯒꯦ ꯁꯤꯕꯣ ꯆꯞꯄꯒ ꯊꯥꯡꯗꯔꯤꯃꯤꯅ ꯑꯁꯥꯕꯗꯤ ꯐꯤꯅ ꯋꯥꯔꯝꯒꯅꯤꯅꯦ ꯃꯅꯥ ꯇꯠꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯑꯃꯇ ꯂꯩꯌꯣ ꯇꯠꯈꯤ ꯀꯨꯌꯦꯛꯅ ꯍꯥꯞꯈ꯭ꯔꯁꯦ ꯑꯗꯩ ꯁꯥꯒꯠꯂꯛꯑꯒ ꯑꯗꯩ ꯄꯣꯛꯈ꯭ꯔꯅꯦꯕ ꯕ꯭ꯔꯣꯛ ꯕ꯭ꯔꯣꯛ ꯃꯣꯏꯒꯤ ꯆꯦꯡ ꯑꯗꯨ ꯈꯥꯕꯩ ꯍꯧꯖꯤꯛ ꯃꯥꯒꯤ ꯈꯥꯕꯩꯁꯦ ꯄꯆꯦꯡꯅ ꯒ꯭ꯔꯣ 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 ꯑꯣꯠꯈꯥꯏꯔꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯅꯧꯀꯥ ꯄꯨꯖꯥ ꯇꯧꯅꯤꯅ ꯇꯧꯔꯤꯕꯀꯣ ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯁꯤꯟꯕ ꯂꯥꯡ ꯉꯁꯤꯗꯤ ꯍꯧꯕꯩ ꯋꯥꯔꯤꯅꯤ ꯑꯗꯣ ꯉꯁꯤꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯖꯨꯝ ꯃꯥꯡꯉꯦꯅ ꯍꯧꯗ꯭ꯔꯦꯕꯀꯣ ꯑꯥꯗ ꯂꯩꯔꯤꯁꯦ ꯑꯩ ꯕ꯭ꯂꯣꯛ ꯐꯖꯅ ꯅꯝꯃꯛꯇ꯭ꯔꯦ ꯑꯉꯥꯡ ꯆꯥꯎꯕꯅꯤꯅ ꯑꯉꯥꯡ ꯑꯣꯟꯊꯅꯤ ꯑꯥꯗ ꯂꯩꯔꯤꯁꯦ ꯃꯣꯏ ꯑꯁꯤꯒ ꯃꯄꯥꯟꯗꯒꯤ ꯖꯒꯣꯏ ꯁꯥꯕ ꯀꯥꯡꯕꯨ ꯂꯥꯛꯇꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝꯅ ꯂꯩꯔꯦ ꯂꯥꯏ ꯃꯌꯥꯝ ꯑꯩꯗꯤ ꯅꯧꯀꯥ ꯄꯨꯖꯥ ꯍꯥꯏꯁꯦ ꯑꯃꯨꯛ ꯌꯥꯎꯔꯗꯤ ꯂꯥꯏ ꯄꯨꯝꯅꯃꯛ ꯁꯨꯅꯕ ꯌꯥꯎꯔꯦꯅ ꯍꯥꯏꯌꯦꯕꯀோ ꯑꯗꯣ ꯑꯃꯨꯛꯇꯤ ꯑꯩ ꯌꯥꯎꯖꯗꯕꯅꯤꯅ ꯈꯪꯗꯦ ꯃꯌꯥꯝ ꯍꯣꯏ ꯁꯅꯥ ꯑꯣꯟꯊꯅꯤ ꯂꯥꯛꯀꯣ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯅ ꯍꯅꯨꯃꯥꯟ ꯑꯃ ꯂꯩꯔꯦꯕꯀꯣ ꯑꯗꯨ ꯌꯦꯡꯉꯦ ꯇꯧꯕꯁꯦ ꯃꯌꯥꯝꯁꯦ ꯂꯥꯏ ꯄꯨꯝꯅꯃꯛ ꯁꯨꯅꯕ ꯂꯩꯌꯦꯅ ꯍꯥꯏ ꯃꯅꯨꯡꯗꯁꯨ ꯂꯥꯏ ꯂꯩ ꯑꯗꯣ ꯑꯩ ꯆꯪꯕ ꯀꯤꯖꯔꯦ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯕꯗꯤ ꯁꯨꯝ ꯇꯥꯕꯗꯤ ꯗꯦꯠ 26ꯇ ꯍꯧꯅꯤ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯃꯅꯨꯡꯗꯁꯨ ꯂꯥꯏ ꯂꯩ ꯃꯌꯥꯝ ꯃꯅꯨꯡꯗꯁꯨ ꯂꯩ ꯁꯤꯒ ꯂꯩꯔꯤ ꯂꯥꯏ ꯃꯌꯥꯝꯁꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒꯅ ꯂꯩꯔꯦ ꯀꯁꯥꯔ ꯕꯤꯅꯤꯗꯣ ꯃꯥꯛꯅꯦꯕꯀꯣ ꯂꯩꯁꯦ ꯃꯥꯏ ꯃꯁꯝꯁꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ
अदो माक्सु ब्लॉग नामी कना दुगोइदी सन पी गरी मचा पाम हेगले जैनारे जैनारे दु हनुमान ले जाने पी हनुमान से ओने की ना सुन तो हनुमान से का लेसे से हनुमान से मा पामे हायरे अदो अदि हंदसु गाड़ी ले हंदसु गाड़ी ले असे कने तौरेबको मोय प्रिपरेशन से लोइद्रियबा अदो चावदी लाकदो माले मवंसे गाड़ी मचा सी मी पामे ते सना मी तोंग दुमी हयें कोना सना लाओ तो मैम खोई लाइस लापीबको लंबीन सिदी मफम मरांग खंगद्रि अखोइसु ऐसु हानबा लाक्चबनिना को अदो मथक्ता मु कारगा मैम जे हलके लाई मैम से थाना सिनि पो अमा चिंखदुरा ना नुंग का थिनगनी को खा जियो मैम सिनि लाई से लाई खुजाममनि मैम ओइ लाई के यानी हाय सिबो लाई चामगनि पाने मैम चामगनि पानी मैम लाई मचा चो लोई सूरे से जियो मैम लाई जियो ओ सी ही सिगा लोई तुंग हंदोरो से ओ मैम से लाई मचा लाई से ही नियबको अदो ही सिगा लोइना तुंग हंदोय मारे लाई से होय होय ताम जे गाड़ी पामी हायगले मोपनिदा इस मोजे अवाबिनी बिसाका यावदंग अता चोपन हायसि मैम से लापियो कोई पूजा से कहीं में होगिसगा हायबनी अपन जे फजन चावरे ओ माय बीमा ओ प्रियंका ले मे वारी से पांजी जेंगनी गाय मनी हाँ ओहो सनाली इंदा आगे होगा सनाली आगे नहीं हो अखोने सुन सांग हम थोड़े तो करी नहीं क्या अंतर मेला किस तरह होगा इस तरह हम से मान खजब हम लाश दे खजब हिंदी इस तरह मैम से तौथोपदने से मफमसे तौथोपदनेको असंगबा अमा फंगनेना हायबा मैम से लाइसे याम लुबजानेको लुदी लुई हाथिना लुई हायना हायने मीना समझ में नहीं आता वो अभी आने के बाद तुम जो आगे पहिया सपनों में चलता रहा उस दिन चलता नहीं सपना ही समझ में नहीं आता वो भैया को पता है क्या कहीं ना जो उबरा उस दिन निकाल के रख दिया ना उस दिन दबावना सपना है जिस दिन निकाल के रखा था वो अभी नहीं पहना है क्योंकि वो टूट गया ये चले को मैं वाली थी मांगो तो जिप नहीं वही में तुम लोग तो सुना ये मोराना है मेरी भैया तो इसमें इसी मांग हो गया ना तो इसमें तो फूट के कोई महादेव घर में बाकी तो दवाई लोग धर देगा ऐसा बहुत ये हुआ आदमी से भाड़ा तो बहुत जो है हम लोग काली परसों से काम जो है होने का सब ग्राम का आदमी मिलके मैं मफम में चिंगलतनेबको लोइना कक्था ने ये तौरेसे लोग बोलता है दसरा के महादेव पूजा हो दुर्गा माई पूजा हो हम लोग ग्राम आदमी कर लेगा लेकिन वही माई की पूजा
माने खुरमगदौबा हईबनी मथल ताए होय तो तुम लोग भी तो महादेव पूजा करता है, दुर्गा माई पूजा करता है, सब आदमी करता है, लेकिन वही माई की पूजा सब आदमी करे। नियम नीति दो ची जाम तादे तादे अइदि अमुक ताजद्रिये हादि अमु तनी अखोय अमुक खक तौराने हायबा हायबा दुमाइना होय नेसु हायरेयबा भाई के खास हार गया, उस भाई के हार गया, वो दादा लगता तो हाँ हार गया, अच्छा दिवेन के हाँ दुहाई तो है जाम माने जे मो मोया बिदा जा ओ बिदा मांगे जी को बिदा तो वारी बनाने कोई न खुलत ले है आई न मोरन खानी तो कोई सही तो आई वो को मोरन ही हम जा मैं बाला ना सिगनी क्या तौने हाइदो सर्कस तौने हाइदो को सर्कस तौदेबा मयाम अखोय हले मैम ममांगदसी ब्लॉग नमीनेबको कसरबिनीदो अदो माती जांग जांग जखरे अखोयना कमाय तोनो खंगदे खोंसे जांग थांग ngамदे जवरेदु ngayu नै उचे वलबने ni lak ni na talibo ngai lakte तादिनी na kai na lak ni na ga mi ngai di da मैम सिदा अखोय हले वासु याम वारेबको लापी खरसु अदुदो अखोयगी युम जवदबसु वाले अदो मैम ब्लॉग से मतंग सिदा सुम लोइसलगेबको जाओ दे लाइव फन आई फ्रंट नमी कन या आई हना ब्लॉग नमी आया मा बाबाई हायको बुक रा मखोंग नमजन करे